अहानबदा NPO na section wapham thamlakli nonglep na suba amasung masidi ki isaw mayoknari ba matam singa sida Senapati district ta dukan pham liba singna potche ki mamal hena yondana ba Naga People's Organization NPO Senapati na akan bo thamlakli hawkiba matam kharane sida nonglep na suba na maram oiraga landslide mudslide laminam thaba kya thokpadi district amasum sterasiga atopa mapham singa samnari ba lambi sing selection tawur sauna apan bo heli machina Miyamna wanariba tala sida miyamna wakhal khantabiduna mateng pangminasi karigumba dukan pham libasingna pochai mamal hena yon ba thengnarabudi akan ba action lakotkani haidi amaromdana Sikkim gi army camp na sing ningkhairakpa Miyoi hum sire taruk thiba khangdri Sikkim gi Lasen district ngana numidang waram sing ningkhaiba gi thawdo amad Indian army gi camp na sing lebak mapai nan silakpadi hausu power thawdo duda Miyoi mari sire taruk thiba khangdri haina army gi mekedi gi phongtorakri Hausu Power thiba phangdriba Miyoi singadu gi manungda Indian Army gi Lieutenant Colonel Pritpal Sandhu GS01 mahaki loinabi Squadron Leader Arathi B retired Hamasanupi Amaira Sub Darambir Shipoi Sainuddin Amadi Shipoi Sunilan Heri Thawdoduda haksang phanglaba laikidraba Miyoi mari dugi manungda ahumdi Landslide Manik Halbidar Lakhwinder amasung Porter Abhishek Lakharani atopa Miyoi dudi kanano haiba phungdok pulaitri Indian Army gi maikedi gi lebuk thiba thawdo sida laikidraba Miyoi singi imung manungda nungaitaba phungdok pagloinana pangbi aba mating pangan happy gi thajaba pirakre hari hauji Ching ningkhairakpana nansinkraba Indian Army gi camp aduda rescue operation depth thari adubo camp asina lariba mapham sing oibana amasum oiriba nungju nungsa gi phimam asina maram oiraga rescue operation sauna kudong saraba mayon hanlairi amaromdana Pakistan gi Punjab province ta kapnaba terrorist mari sikri Pakistan gi nongpok thangbu saruk Punjab province gi Dera Ghazi Khan district ta encounter amada terrorist mari hatkhe na police na phungtokre police ki spokesperson amadagi statement amagi matungine awang nongpok thangba saruk Khyber Pakhtunkhwa province lonaba district ki Kot Mubarak area ra terrorist sing gi movement gi matangna aronba paw police na phangki hari police team sina khudakta mobilize tawki mafam adu question ki amasum operation chathaki haina spokesperson phungtokhi terrorist sina khulai aso sisina duna police team sina attack tawki durigi na kalani gi marakta akan mon kuthunki operation adu da terrorist mari sikhi aduga makoi loinaba sing urakta sin khian spokesperson phungtokhi hari Manipur optional gi maikaidi gi maroibi I pausing miyamna thamjari hanmada NE da thoklibi isawga mari leinana Modi na lusingba central government da Mallikarjun Kharge ne attack tokri asoba relief package ama irang amadi isaw mayoknariba Manipur state athubi goina pifam thui awanongpok NE state sing haujuk thoklibi isaw siga mari leinana Prime Minister Narendra Modi na lusingba central government na isawgi awaba singa sikning thina yengsindi hairaduna Congress ki President Mallikarjun Kharge akan mamongda saikri maki post adu Manipur gi oina mafam amada Chief Minister N Biren resign tawdringai double engine government ni haina makho pong lawramba da haujuk su Manipur state asida President rule thamnaba su BJP gi lenga ki makhada lairibani hauju Manipur thuklibi isawsi matamadugi BJP da double engine gi mismanagement amar moiraga thokpani habiye maram asina BJP lenga na mamang na thamkiba thajaba singa du miyamna utpoina asawo relief package ama irang amadi isaw mayoknariba Manipur state athubagi oina pifam thu I haina makna phongdokhi Mallikarjun Kharge ni ex thagalak post amada awanupok state singda haukiba numit kharani sida leptana nongsubadagi turel gi imai hengalaktuna Assam Manipur Meghalaya Sikkim amadi Arunachal Pradesh ta sing ningkhaibana singbu thokliba awaba sing asiga mari leina central BJP leina transparency leina khudaki oiba sen thungi mating pangba mathau tai amadi relief ki fund sing matam sana thadoktuna hairiba state sing gi praja sing gi awaba sing ko honana bo honapam thu I haina magna phongdokhi magna makha taraduna hai hauji hairiba awanupok state sing asida natural calamity thoktuna isaw amadi sing ningkhaibana maram moiraga Miyoi kya sian khiba loinana Miyoi lising kya mayu maikei ising thomjinduna laifam jafam leitaduna wana khangli maki post adu English ani gi taraga tarukta Prime Minister Narendra Modi na lusingba BJP lengana Assam asi flood free oib state ama ohengani haina thajaba thamkiba adu kadai de sakre hairiba wasa asi English ani ga kungani thori Union Home Minister Amit Shah na su
ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤ ꯑꯁꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ ꯑꯁꯥꯝ ꯑꯃꯗꯤ ꯁꯦꯟꯇꯔ ꯑꯅꯤꯃꯛꯅ BJP ꯂꯩꯉꯥꯛꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯗꯕꯜ ꯏꯟꯖꯤꯟ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯗꯕꯜ ꯏꯟꯖꯤꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯃꯤꯔꯥꯏꯕꯤꯔꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ ꯍꯥꯏꯅ ꯄꯣꯁꯠ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯏꯁꯤꯡ ꯏꯆꯥꯎꯗ ꯁꯤꯕ ꯃꯤꯑꯣꯏ 36 ꯌꯧꯈ꯭ꯔꯤ ꯍꯧꯖꯤꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 36 ꯌꯧꯈ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯗ ꯑꯁꯥꯝꯗ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯏꯆꯥꯎ ꯑꯗꯨꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 10 ꯁꯨꯈ꯭ꯔꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯁꯨ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯌꯥꯎꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤ ꯂꯣꯏꯅꯅ ꯑꯔꯨꯅꯥꯆꯜꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯦꯘꯥꯂꯌꯥꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 6 ꯌꯧꯈ꯭ꯔꯤ ꯂꯣꯏꯅꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯖꯣꯔꯥꯝꯗ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ 3 ꯁꯨꯈ꯭ꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯛꯀꯤꯝꯗꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯂꯝꯗꯝ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇꯅ ꯊꯣꯛꯂꯤ ngarang North Sikkim da army gi kem amada sing ningkhairaktuna nansinkhibagi thawdokta army personnel ahum sikhibaga loidana army personnel mapan hauzik phaw thiba khangdana ledi amarom su Tripura da ising isawsina maram oiraga Miyoi ani laikhitri Manipur gi yumthangnariba Nagaland su ising isawsina maram oiraga Miyoi ama laikhitri hauzik phaw da thoklibi ising isawsina awanupok Bharat sikhiba mising 36 yokri amarom dana Torel Torban Kaibadigi Isaugi Awaba Nangan Bibis Langaki Asoba Aswebini. Manipurgi Tampaki Lamdam Powdun Sea Liba Torel Singasi Barat ki Ata States Sing Sea Liba Torel Sing Havadi Kudam Win Hirava Asamgi Brakaputra Torel Gum Asoba Zahasna Singba Sadok Sintawi Yaba Torel Nati Brakaputra Torel Gasangdam Navatara with Apikpa Langkongamani Haina Lobur Power Lobuya Henakali. Maduna Manipurgi Tampak Lam Powdun Sea Liba Torel Sing Silang Matam Sana Miying Sangdun Torel Kunung Sengdokuna Madi Aswanba Torel Torban Singing Tina Khangdulaga Matam Sana Simpson Sajan Begitabak Mapung Panas Taramba Taravadi Torel Torbana Kaiduna Miam Ishing Sabi Awa Mayong Ribasi Tuklam Lokali Amaromda Hauzuki Matamasi Yamna Sakolavani Nong Shitkana Sikani Nong Kana Sugani Akak Arau Tokani Havasi Mangjuna broadcast tawduna khangan mangamnabani maduna Manipur nong sugani akha araw tawgani nong sisitkani haina mangjungna Indian Meteorological Department na khangalaklabasu madugi lokhapham thokpa thabak sing adu Manipur lengana lokhotana ningai dana thokpagi hainabi ama lairibasi yam sumdi khudamoina Manipur gi tampak phawduna sieliba turel singasi assembly constituency kya phawduna sielibani maduna assembly constituency kaya phawduna sieliba turel singadugi phibam miyamgi mihut oina lairiba MLA singnasu matam chana yengsinbagi thabak tawduna phibam soklaba turel gi torban amadi turel khunung tengthokpa amadi semjinbagi thabak paikhatpam thokpani adubu tawpham thokpa thabasi matam chana tawdabadagi nong khar hek subagi ising isaw thoktuna turel torban kaiduna ising isawgi awabasi miyamda mayuk hanbani yamna ngakribadi turel torban kaiduna yungkai Thumzilaba matamnadi mari lenaba MLA kharana yamna thabak phaba saduna masamak JCB na singba thawduna leibak kholaga turel thingbagi thabak sathari masi taseng hairabada huran matung mairing bag samane matam leiringai da turel torban gi ason mafam sing yengsilaga semjin sajin bagi thabak tahogadabane asumna tawpham tokpa thabak sing asi matam gi lenga atuna tawdabadagi turel torban kaiduna ising isawgi awabasi maram sadana miyamna mayuk nanmani Iril Turel, Impal Turel, Kongba Turel, Thawal Turel, Amadi Nambul Turel Haibasi, Apikpa Turel Sini. Turel Singasi Maril Kayam Sangi, Kayam Pai, Kayam Lui have a power of Manipurgi Langaki Madi about authority Madi, Miyangi Mihut Oidibis in the power of Mamutana, Kangdana Letok Privacy, Yamnaladi, Maduna. Ikangtha oidingi matamda hairiba turel maril singa sining thina survey taroga ason motorwal singing sinba turel torban gilam khopsin basing thidoktuna takthokpagi thabak paikhatlama tarabadi ngasi turel torban kaiduna ising isawgi awaba mayuknari basi thoklamroi masidanatana mamangna thokiba ising isaw kiyaga mari leinana Bharat laingaki mari leinaba ministry dagi kaithorakhiba senphamsing maram chana sisina khibra haibagi asoba singnaba masu adumak lairibani Hauzik ising isaw thokpa matam asidadi maikei khudimakta ising ngактani
ꯑꯗꯨꯕꯨ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯃꯤꯌꯥꯝꯅ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯎ ꯊꯣꯛꯂꯛꯂꯤꯕꯅꯣ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯍꯟꯅ ꯃꯥꯌꯣꯛꯅꯍꯟꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯇꯦꯡꯊꯣꯛꯄ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯔꯝ ꯅꯂꯥꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ